ngasisu mayamgi mafamda anabo wari ama puduna lakjari. Wari asi horror story da yumfam oiva Vidya Lakshmin ibirakpa wari amakhakni. Wari asi gi mamingna Amaibi gi macha. Mayam wari asi puna taminarsi. Ayuk ki pung nipal takhalakpa matam taivong khudingna yumdagi chathoknaba mikop chatkadoriwa thabak maipak nipak loi sorgi pungfam yenglaga khongthang cheksin thangwa pungfam chapchana I-20 car ngakshangangba sitnanba amada kusum car gi maningi thong adu hangduklaga tapna selak leva mafimarol du mapok kai khini matagum kumtharai wangkhai fi chanang lingling lawwa maduga chanawa phanek furit sambul na chom khongup sanalik khuji khudop sengaw pura yengvada haidre haigatana fauravi nupi amagi matogum car thoruk liva midugi mingsel haitha laga khayak narawa khonjel dhaire kusumna hai ai koiroi gari se mamai leithoga aina thorakpa mapa chapchana khamnunggadaba khangedana swai sida kuine leibuga yade fani mai bema gari thora iwa nupaduna kumai kusum phet haidurei samlang ama ani nanthara idu yepsilaga makhong thangge tobuga kusum gi mang oirapna nawwa honda dayu mamai phaktokpa ama thauge torambadagi tokthoklaga kusumbu maya ka makhai yenglaga leirami mathong maram khangdana I wangna laklibu kusumni kaisu khangdawa angangdudagi hana hekta lakthaba hawi kanada nang ni yengi do maya karam nawwa wakhal khanglaglai mamit phat kupaga yam thuna kusum yenglaga haidei iche itema nate indomcha aikhoi sidadi luhongba mangani jakoba amtabu leitebu lam onaramdu male haifetang hangnabiu iche itema kaina lawai macha namana pokpadagi aigi sumaina setchaba ujidribo dawthunga matlani seli chari duga kusumna lakjaba pak hek ngamgadawa nupa macha nate nawba aduna onsilaga khumi nupiga chinta pawdanabagi ikaiba leitaba nupa machani nawbuna ayo indol bema ngakchereda adugumba phi khuche chakse tudi aikoi palem apokpina nungtigi thi phaibada chechabado indol bu khong hangbining bro aduk saubiri se aina leva amot pamoja furit amot pakhongraw makaka se nasana su leidadi sedhan batambiru so mayang kwak mayam paisilakna ba kusumdu tingsok henjili khudombina nawbugi mamitu kot ke tawi namitu kothora ha nang amadi leidaga sizinaba ngambi kusumne haise khangsilu Faraktana nawbudu hauna nokthorei makhoi ani na ngangnaridu nakan oirapna gari sempham leiriwa gari semba amadi sembagi leiriwa mi kharasu tingak yengli ani dugi matawoduda kusumna kaya do usithau hoidriba angangnone nawbuna hoindo libema onthokna mangaw thina jatana sathi ngawidako nati aise leiraga kari decision doino haiba noi sel paiba nupi singse akhoi gumba amotpa inkhalakpa pakhang macha singse sel tapta gai tingaga leiragane nupa atombaga oina sizina boire handaki nawbugi wahai simadi kusum khajai ngangsilei makha tana chinda pawdanardi chopa ani haibisi khangbadagi sausinaraga leithoga chatki nawbudi hande lawruka makha ta hawi indol kirabo cheladi atei di khangde nawbudi adugumba achop areng yaba nupa nate indogi nupa atomba oiduk sarukne mapokcha manoroko fataba mayam leifamni hainariba komdudane ai leijarage nakaldagi miyai oirap tawwa nupa amana chehelai nawba yare lepo asumna chehelakpudagi mamai paktakwa honda dayodu yabra yengnawa thaukhre kusum phipi kamlaga prok solaga cheli asuk yam usittaba ai bu khong hamning bra kaina khangloidra do he ai kusumni ai gi ti khangda sari angang macha pet lawwa nangumnasu ai bodu hanthana ngang sakpa lamda sinani apha nungaiwa thabak amata tawthortrise kayam jugo cha dawrige phaba tabni nupa kase yam pakche asuk chawkhataba lamsibu sumang hek yoksilakpaga porok solambadu chaplepi nungsiwa hainam leinamna sawlambadu ningtam thagi ahingum khanging intharei kadomdagi lakleva manam nokhanna leiduni yenglubada ubu phangle sumangi awang thangwa sarukta leiriwa piktak tawba laisang adudagi lai khurumlubagi fiseng setuna nupi ama laklevadu mi kharasu phamlaga leibudu urei nungayai fawa imung maknatrawasu cheksina tasin khomjina leijaba imung amani haibagi
ꯃꯃꯤ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯇꯥꯏ ꯑꯁꯤꯃꯗꯤ ꯀꯨꯁꯨꯝꯅ ꯈꯪꯕ ꯉꯝꯃꯤ ꯈꯪꯂꯕꯁꯨ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯅꯤ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯅ ꯌꯨꯝꯂꯩꯃꯈꯛ ꯑꯣꯏꯊꯣꯛꯇꯕꯅꯤ ꯏꯜꯂꯤꯕ ꯐꯤꯗꯨ ꯍꯥꯏꯔꯞ ꯇꯥꯈꯠꯂꯒ ꯐꯅꯦꯛꯇꯨ ꯇꯥꯈꯠꯂꯞ ꯇꯧꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯕꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯃꯈꯣꯡꯗꯨ ꯊꯥꯡꯖꯤꯜꯂꯒ ꯍꯦꯛꯇ ꯋꯥꯔꯤꯗꯨ ꯍꯧꯗꯣꯛꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯂꯋꯥꯏꯗꯒꯤ ꯇꯥꯞ ꯂꯥꯛꯊꯩ ꯀꯨꯁꯨꯝꯅ ꯅꯪ ꯅꯠꯇ꯭ꯔꯣ ꯑꯃꯥꯏꯕꯤ ꯑꯌꯤꯡꯕꯤ ꯍꯥꯏꯔꯤꯁꯤ ꯍꯥ ꯃꯃꯤꯡ ꯁꯦꯀꯥ ꯀꯥꯏꯈꯩ ꯃꯥꯏꯀꯩ ꯑꯁꯣꯝꯗꯗꯤ ꯏꯃꯥ ꯃꯥꯏꯕꯤ ꯑꯌꯤꯡꯕꯤꯒꯤ ꯃꯤꯡ ꯄꯟꯈ꯭ꯔꯕꯗꯤ ꯂꯣꯏꯔꯕꯅꯦꯕ ꯈꯣꯟꯗꯥꯁꯤꯗ ꯑꯌꯤꯡꯕꯤꯗꯨ ꯁꯨꯛꯇꯛ ꯇꯧꯏ ꯑꯗꯨꯕꯨ ꯀꯩꯁꯨ ꯊꯣꯏꯅꯗꯤ ꯁꯧꯒꯠꯄꯗꯤ ꯇꯧꯔꯛꯇꯦ ꯀꯔꯤꯒꯤ ꯃꯁꯤ ꯑꯅꯧꯕ ꯅꯠꯇꯦ ꯃꯥꯕꯨ ꯑꯃꯥꯏꯕꯤꯅꯤ ꯇꯧꯕ ꯉꯝꯕꯤ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯕꯤ ꯄꯣꯠꯁꯦꯝ ꯇꯧꯕꯤ ꯑꯣꯏꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯁꯤ ꯀꯨꯁꯨꯝꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯕꯅ ꯇꯞꯂꯞꯅ ꯑꯌꯤꯡꯕꯤꯅ ꯑतिꯊꯤ ꯑꯃꯕꯨ ꯇꯔꯥꯝꯅ ꯑꯣꯛꯀꯅꯤ ꯆꯞ ꯆꯥꯅ ꯎꯠꯂꯒ ꯀꯨꯁꯨꯝꯕꯨ ꯌꯦꯡꯂꯒ ꯏꯆꯦ ꯀꯔꯤ ꯂꯩꯕꯤꯔꯒꯦ ꯉꯥꯏꯍꯥꯛꯇꯪ ꯂꯦꯡꯁꯤꯟꯕꯤꯁꯦ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯅꯅꯥꯎ ꯂꯣꯟꯖꯔꯛꯀꯦ ꯑꯁꯨꯛ ꯏꯪꯅ ꯇꯞꯅ ꯉꯥꯡꯂꯛꯂꯤꯕꯁꯤ ꯀꯨꯁꯨꯝꯒꯤ ꯃꯃꯤꯠꯇꯗꯤ ꯀꯦꯊ ꯅꯧꯊꯕꯤ ꯃꯤꯁꯨꯝ ꯂꯥꯡꯊꯥꯛꯄꯤ ꯑꯣꯏꯅ ꯎꯔꯦ ꯌꯦꯡꯕꯕꯨ ꯍꯩꯔꯗꯤ ꯃꯨꯁꯨꯛ ꯃꯨꯕ ꯃꯤ ꯑꯃꯁꯨ ꯁꯅꯥꯒꯤ ꯇꯥꯡꯂꯕ ꯃꯅꯤ ꯃꯨꯛꯇꯥꯒꯨꯝ ꯎꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯋꯥꯠꯄ ꯂꯩꯇꯕ ꯃꯈꯩ ꯐꯖꯕ ꯃꯤꯁꯛ ꯅꯠꯇ꯭ꯔꯒ ꯁꯅꯥ ꯂꯩꯍꯥꯎꯒꯨꯝ ꯅꯤꯡꯊꯤꯖꯕꯤ ꯃꯤꯁꯛ ꯑꯃꯕꯨꯁꯨ ꯑꯃꯨꯕ ꯀ꯭ꯋꯥꯛ ꯑꯃꯒꯨꯝ ꯎꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯍꯥꯛꯄꯨ ꯁꯦꯝꯖꯤꯟꯅꯕ ꯄꯣꯠꯁꯦꯝ ꯇꯧꯁꯤꯟꯅꯕ ꯀꯦꯊ ꯁꯥꯟꯅꯔꯤꯕꯅꯤ ꯂꯧꯗꯨꯅ ꯃꯈꯨꯠꯀ ꯍꯥꯏꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣ ꯏꯕꯦꯝꯃ ꯀꯦꯊꯕꯤ ꯅꯪꯒꯤ ꯀꯦꯊ ꯅꯧꯊꯕꯤꯗꯨ ꯀꯨꯁꯨꯝ ꯑꯩꯉꯣꯟꯗꯗꯤ ꯆꯪꯉꯔꯣꯏ ꯅꯪꯒꯨꯝꯕꯤ ꯄꯦꯠ ꯂꯥꯎꯕꯤ ꯑꯃꯥꯏꯕꯤ ꯑꯃꯅ ꯄꯣꯠꯁꯦꯝ ꯖꯥꯗꯨ ꯇꯧꯕ ꯆꯪꯕꯤꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯗ ꯀꯔꯤ ꯃꯍꯩ ꯍꯥꯞꯆꯤꯜꯂꯒ ꯃꯤꯕꯨ ꯈꯨꯠꯄꯥ ꯇꯧꯕꯤꯒꯦ ꯍꯥ ꯑꯩꯕꯨꯗꯤ ꯅꯪꯅ ꯉꯥꯡꯅꯕ ꯌꯥꯗꯕꯅꯤꯅ ꯈꯔ ꯀꯟꯕ ꯂꯩꯋꯥ ꯑꯣꯏꯅ ꯀꯥꯝꯁꯤꯟꯗꯣꯏ ꯑꯣꯏꯔꯝꯅꯤꯅꯦ ꯆꯨꯝꯗ꯭ꯔꯣ ꯑꯌꯤꯡꯕꯤ ꯏꯀꯥꯏꯕꯅ ꯐꯝꯂꯤꯕ ꯃꯤꯁꯤꯡꯗꯨꯕꯨ ꯍꯥꯟꯅ ꯍꯥꯏꯔꯞ ꯌꯦꯡꯉꯤ ꯀꯨꯁꯨꯝꯁꯨ ꯃꯤꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯤꯁꯤꯡꯗꯨꯗ ꯋꯥꯍꯪ ꯍꯪꯖꯤꯜꯂꯤ ꯅꯈꯣꯏꯗꯤ ꯀꯔꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯅꯆꯥꯅꯁꯨ ꯃꯤꯅ ꯐꯥꯕꯤꯕꯒꯤ ꯌꯦꯡꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯅꯈꯣꯏꯒ ꯌꯥꯅꯗꯕ ꯃꯤ ꯁꯦꯝꯖꯤꯟꯅꯕ ꯑꯄꯥꯝꯕ ꯅꯨꯄꯥ ꯐꯥꯅꯕ ꯃꯍꯩ ꯂꯧꯕ ꯂꯥꯛꯄ ꯑꯣꯏꯔꯝꯅꯤꯅꯦ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯕꯨꯔꯣ ꯁꯣꯝꯅ ꯉꯥꯡꯕꯤꯔꯤꯕꯁꯦ ꯃꯤꯁꯤꯡꯗꯨ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩ ꯑꯌꯤꯡꯕꯤꯅ ꯆꯦꯟꯁꯤꯜꯂꯛꯑꯒ ꯀꯨꯁꯨꯝꯒꯤ ꯋꯥꯗꯨ ꯇꯥꯞ ꯑꯣꯛꯂꯒ ꯈꯨꯝꯃꯤ ꯀꯔꯤꯅꯣ ꯏꯆꯦꯅ ꯍꯥꯏꯕꯤꯅꯤꯡꯕꯁꯤꯡꯗꯨ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯁꯤꯗꯗꯤ ꯑꯣꯟꯁꯤꯟꯕꯤꯒꯅꯨ ꯀꯨꯁꯨꯝꯅ ꯐꯦꯠ ꯍꯥꯏꯒꯠꯂꯒ ꯈꯤꯇꯪ ꯁꯤꯊꯔꯞ ꯅꯣꯛꯂꯒ ꯈꯨꯕꯥꯛꯀ ꯁꯦꯠ ꯈꯨꯔꯒ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨ ꯑꯣꯊꯣꯔꯛꯑꯅꯤ ꯈꯟꯕꯗ ꯀꯤꯖꯔꯛꯑꯕꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯕꯣ ꯍꯦ ꯅꯪꯁꯦ ꯅꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯑꯣꯟꯗꯅ ꯊꯥꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ ꯃꯗꯨꯃꯛꯇꯤ ꯑꯩ ꯊꯥꯕꯤꯗ꯭ꯔꯤꯗꯅ ꯅꯔꯥꯏꯕꯛꯇꯨꯡ ꯏꯪꯕ꯭ꯔꯥ ꯁꯥꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯉꯁꯥꯏꯅ ꯅꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯐꯣꯏꯗꯠꯇꯅ ꯅꯔꯨ ꯀꯣꯛꯂꯒ ꯈꯣꯡꯒꯣꯏꯅꯕꯤꯔꯗꯧꯅꯤ ꯑꯌꯤꯡꯕꯤꯗꯤ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯤꯕꯅꯤ ꯃꯤꯅ ꯊꯤꯅ ꯉꯥꯡꯂꯕꯁꯨ ꯃꯔꯤ ꯃꯈꯣꯡ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯀꯔꯤꯁꯨ ꯈꯨꯝꯗꯕꯅꯤ ꯃꯍꯥꯛꯁꯨ ꯅꯨꯄꯤꯅꯤ ꯅꯨꯄꯤꯒꯤ ꯆꯤꯟꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯁꯥꯊꯤꯕ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅꯔꯤꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯪꯇꯞꯄꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯟꯗꯥ ꯄꯧꯗꯥꯅꯕ ꯉꯝꯖꯗꯕꯤ ꯅꯨꯄꯤ ꯑꯃꯒꯤꯁꯨ ꯅꯨꯡꯗ ꯁꯥꯊꯤꯕ ꯃꯇꯤꯛ ꯑꯃꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯂꯣꯠꯁꯤꯜꯂꯤꯕ ꯃꯇꯤꯛ ꯑꯗꯨ ꯁꯥꯐꯣꯡꯂꯛꯀꯅꯤ ꯀꯨꯁꯨꯝꯗꯤ ꯑꯌꯤꯡꯕꯤꯅ ꯈꯨꯝꯗ꯭ꯔꯦ ꯃꯇꯤꯛ ꯍꯦꯟꯖꯤꯟꯕ ꯑꯀꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯑꯣꯊꯣꯔꯛꯂꯤ ꯅꯇꯧꯒꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯇꯌꯤꯡ ꯇꯌꯤꯡ ꯀꯌꯥꯗꯤ ꯏꯪꯈ꯭ꯔꯦ ꯊꯛ ꯊꯛ ꯅꯤꯛꯏꯅꯦ ꯏꯁꯥꯀꯁꯦ ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩ ꯇꯧꯊꯣꯔꯛꯏꯗꯨꯒ ꯅꯪꯕꯨ ꯅꯌꯨꯝꯁꯤꯗ ꯑꯍꯤꯡ ꯀꯌꯥꯗꯤ ꯂꯩꯖꯒꯦꯅꯦ ꯊꯥ ꯑꯃꯗ ꯂꯥꯏꯕꯨꯡꯗ ꯐꯃꯨꯡ ꯐꯤꯅꯨꯡ ナꯏꯗꯅ ꯑꯍꯤꯡ ꯌꯥꯏꯔꯦꯛꯄꯒꯤ ꯃꯍꯥꯎꯗꯨ ꯀꯥꯎꯕꯗꯤ ꯉꯝꯂꯝꯃꯣꯏꯅꯦ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯄ ꯄꯨꯟꯁꯤꯗꯤ ꯂꯥꯝꯗꯅ ꯍꯦꯜꯂꯝꯒꯅꯤ ꯃꯤꯆꯤ ꯃꯤꯅꯥ ꯏꯔꯥꯡ ꯐꯂꯥꯡ ꯀꯦꯊ ꯅꯧꯊꯕꯤ ꯇꯧꯗ꯭ꯔꯣ ꯁꯤꯗꯗꯤ ꯈꯨꯊꯦꯛ ꯁꯥꯊꯦꯛꯀꯗꯨ ꯅꯋꯥ ꯅꯄꯨꯔꯣꯏꯕ ꯐꯪꯉꯤ ꯐꯅꯦꯛ ꯀꯨꯞꯁꯤꯜꯂꯒ ꯊꯝꯂꯕꯅꯤꯅ ꯅꯅꯤꯡ ꯇꯦꯛꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯔꯝꯃꯅꯤ ꯑꯀꯟꯕ ꯋꯥ ꯌꯥꯎꯕ ꯍꯦꯜꯂꯛꯄꯗꯒꯤ ꯑꯌꯤꯡꯕꯤꯁꯨ ꯁꯧꯔꯥꯡꯅꯅ ꯍꯪꯂꯛꯏ ꯏꯆꯦꯅ ꯍꯥꯏꯕꯤꯅꯤꯡꯂꯤꯕꯁꯤꯡꯗꯨ ꯀꯔꯤꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯔꯣ ꯑꯩꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯅꯩꯅꯕꯤꯅꯨ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒꯅꯦ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯕꯤꯔꯤꯕꯗꯨ ꯈꯤꯇꯪ ꯈꯟꯊꯕꯤꯌꯨ ꯂꯩꯔꯦꯡ ꯐꯥꯏꯗ꯭ꯔꯤꯕ ꯏꯆꯦꯒꯤ ꯅꯔꯩꯗꯨ ꯆꯦꯛꯁꯤꯟꯕꯤꯌꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯅꯗ꯭ꯔꯤꯕꯤ ꯏꯆꯦꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡꯗꯨꯅ ꯏꯆꯦꯕꯨ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯏ ꯏꯆꯦꯁꯦ ꯅꯋꯥ ꯅꯄꯨꯔꯣꯏꯕꯕꯨ ꯅꯝꯁꯤꯜꯂꯒ ꯊꯝꯕ ꯏꯃꯨꯡ ꯑꯃꯕꯨ ꯁꯨꯄꯥꯏ ꯄꯥꯏꯁꯤꯜꯂꯒ ꯄꯥꯟꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯦ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒꯁꯨ ꯈꯨꯝꯃꯛꯏꯅꯦ ꯍꯣ ꯏꯕꯦꯝꯃ ꯑꯃꯥꯏꯕꯤ ꯅꯪꯕꯨ ꯑꯣꯟꯁꯤꯟꯅꯕ ꯑꯩꯗꯤ ꯀꯤꯖꯩꯅꯦ ꯑꯩꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯆꯔꯤꯕꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯑꯌꯥꯕ ꯃꯇꯨꯡ ꯏꯟꯅ ꯏꯄꯨꯔꯣꯏꯕꯒꯤ ꯌꯥꯊꯪ ꯀꯣꯛꯊꯛꯇ ꯍꯥꯞꯇꯨꯅ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯕꯨ ꯀꯟꯖꯕ ꯂꯥꯛꯆꯕꯅꯤ ꯏꯆꯥꯕꯨ ꯀꯟꯖꯅꯕ ꯂꯥꯛꯆꯕꯅꯤ ꯍꯥꯏꯕ ꯉꯛꯆꯥꯅꯅ ꯀꯔꯤꯅꯣ ꯈꯟꯊꯔꯛꯏ ꯑꯗꯨꯕꯨ ꯈꯟꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯦ ꯀꯨꯁꯨꯝꯅ ꯈꯜꯂꯕꯁꯨ ꯉꯝꯃꯣꯏꯗꯕꯗꯣ ꯃꯔꯝꯗꯤ ꯍꯨꯔꯥꯟꯕꯅ ꯑꯩꯗꯤ ꯍꯨꯔꯥꯟꯕꯤꯅꯤꯈꯛ ꯍꯥꯏꯔꯨꯏ
huina khongbudabu hui hui haina khongbrane ayingbina isegi sibu kusumna makha tare inaw ibema mai heibi leiwa paibi inaw amaibigi nacha ibi maduna aigi ichanupa manido inaw ibemagi mahiduna thamai silaga ngawhalaga thambire madu amukta handokpiyu haijage lakpani inaw amaibina piyu haiba seldu nache kusumna bijage aigi ichadi awangba atiada pairiba aeroplane ga pakakne ising imaida tawwa hinaw macha nakhoi gumbaga naknaba khak yaroidabado adugi sumathakta amaibigi macha pochem sasem haibadudi imau oijeningde imau oibadi thamnabu thamkhro lukhak jagum phawba hek senghanjaningde aina chaba thakpagi masida sunate thongkal mapa phawwa lalaga chathaningde nacha nupina chatlamba lambi du phok chathaningde leisabi manabu ngambu ngamine thamme eki chase momom momon makok maru ichau chaurodana imot motle machindasu nacha nupi du ngakta solaga leire aina hairise natin yotharga munna khantharaga thabak taw natrabadi kaya mathong charoi nangondagi henba ahibi mayam amat loina tinaribani ahing amata nacha nupi do sor hing thatlaga hatpa ngam kusumni khanguko natine karamba mapagi machano su khangdaba nacha dubu kanana macha mama oining gadorige karamba laibungda ahing yarekpada orekpana chano family singdo kusumbu sauningbana yengba honaraklabani aing bisu tapthagi khanbani adubu yarakte tablapna wahai amani khumlai ichegi wahai tude khara kanmale aigi ichaga pakhang leisabi oibagi adu nungsinaba khanglarambadi ya maduda aigi khut yawi haibadudi langani aduga aigi ichanupi aina pukchabi oirabasu aiga chinjak tinadabi ichani ichena tawbiningba tawbiro aingondagi henba mayam ama loina biribadu tana biraga aina semjile mahi tawsile takpirakpadu lauthok biraga ichanupibu namo oiningde hatkani hingthathatkani khalibadu pangthok biro aduga karigumba aigi ichana landabamak oiramlagadi nahak aigi ikhongda thubo oyu lai waiheldi tappani mioibigi cheirakna thurabasu ngangthokkibu waise hanjinba khak yadabani kusumna ngakchareda lai wail kaina kibu kijaine kije nangon sinaba mahi kamthok kamchin watlamoy aigi wadi nachanupidu imau oiningde tukachai mayo wa sanabidu ichabu mahina paisilibadu thadokpiyu hayu ngai seni kaina mimangdoko mai heget pangamoy nachanupi tongambise imau oigadawbo saru ai thori yalga hu thaklagara sijakiniye sukpam he pamde pamjadiye sokna samnaba mai onsinaba buk hangoye charol thorol daga longnarakani paksin hanjinbaga ngamjaro ai thoi matin gadu sitoi mataudu chensilaga masamdu laktana phoidan inglavani ayingbibu ngairibu miyo singadu ayingbidi mapi ira chelavani ikai nusiyanare ayingbigi matau yengba ngamdruna famliba nupi amadi kusumga paithanaragi khana hogalakke tawbuga naubudu hochilaga ising bucket ama ketharaga mamak ngairi matagum mak thekal livi kusumda hijile kusumna kanano lawai macha namana pana warak tabrang नावदी बकेटू लाक्ट लंखाइरगा याम साउना कुसुमु येंगलगा मया क्रक चिकलगा खुदोंबि सिंगलगा हाइरे लवाई मचा आइना नंग ngasi हातोक तारे नंग हातोगा कदाइदा फुमुगे हा थांजौनु कौरा नत्रगा सिंजंग यालुरो अनि सिना हातप पामद्रगना योपांग मतुक तरे थोकन कगा बोरा खाउदा हंजिलगा नखोइ सुमाग थमुरो कुसुमना नंग खंगनी करिसु लेतबा नंगसु कुसुम आइबु खंगोइनबा सारदना खंगोइद्रा नंग आइना कैद्रोक येंगु Piet lauba angang macha nang na thoi macha du mai thak ta ngauge na thibong chani ngai buk leitaba angang ngamba nawalau de toning ma toro kusum du mafi chot padagi kuina fan thaba yadravana ngang tana thongalom da thokhirami mana ngang lebudu aing bi bu chairibani ma bu leptana solaga chatki bu tabdagi nawbu su matung ina ki tawi nawbuna era masinu pisi makhnau sida khutchinam ta chaphoge natradi aigi pen da vai du oiraga lehurani anir khanna lakadab su leitre liamna thakiwa honade ayingbina nauba machi lengbu ngamjade ayingbi kusumna chatkhriwa dubu sangtrek wakhal amaga loinana yenghawi kusumna ngasi tharam leva khonda sina imung ani gi marakta kallava maigi lai ama chingkhravani ayingbina kusumgi mathakta karibu tawrakadawa aduga kusumna ayingbi gi mathakta kari pangthoklakadawa amaibigi macha amadi kusumgi macha ani gi marakta karibu tholakadawa makhoigi laibakta nongdambana karibu tamliwa haibadu yengba tari miyoibagi punsi khongsatte khonglaga khangbani maisa phaujuwa kanagumbana maigi asabu khangloi
ngasi thokhreba thawdok asi apaiba leichin mana balefam leitana paikibagum haukraba thawdok ama ohenkhre. Admission open. Gantra Coaching Institute asida class 9, 10, 11, 12 ke foundation course ama haujagadawre. Yawiningba satrasingna contact number sida pau phawbiyo. HSLC exam gi position holder singidamak coaching asi free of course oijagani. 75% gi mathak oibasingna tuition fee half off oijagani. Aduga 70% gi mathak oibasingna saruk ahum thokpagi ama off oijagani. Well experienced leirava ojasingna takadoriva foundation course asi yawbi honava haijari. Aduga nungaiba paw amana government school tamba satra ahanba lakpa manga amadi loinamak free oijagani. Masi class 9, 10, 11, 12 punna satra kun free oijagadoribani. Adugi matung taba lakpasingna 40% tuition fee off oijagani. Aduga satra singna ima natraga baba ama leikidaba yauragadi single parents singi oina fees tangkai tajagani. Aduga karigumba parents singadu handicap oiva oiragana satra singadu soidana free of course ta coaching asi yawba yagani. Akupa marol singkhangnaba mathakta hapchariba details singasi paviyo amadi contact tawbiyo. Naken thagi yahurakpa ningtham thana kemtharakpa numit ke maisana maning tamlakpa ainga sagi khal khenaba leitaba lapta thagi yausang kumhaina lekai khuding thabal ki tanthana pumnin nillare. Yausang mai thab numit ki tangna pangthokpa thabal oivana athafa anakpagi pakhang krikrik ine inawbusu pakhang macha ingkhalakpa oivana khara laptak tawwa khun amagi thabal chongba yaurubadagi halai. Maga chetminava mamanava ani hum amasu lambi khainare. Matamgi naharol oivana yusu ngauri ngauri tin laiki vanate bullet thawna thawna machinda isai sungangi. Sabi kuta sanu na pai sanu gi kuta sabi na pai la la la. Mamit fagli lamlong ohum fangwa uribadu yenglaga sum haije. Masi lambi se hainabadi laibuni ha. Paniam thingam mani hui bo kongdrene mapa silan bangamnaba thakchilakpadusu nisa hankraba kainoma tawre uba hawbaga yera nupa machani kanana kaidawjadoino nongmada pokku machana nini siba hawnade but oire takhairani mi oire takhairani inawbuna kiba kanasu leite mina lanba ngamnadaba lambise ngasidi inawbuna lanthatke kanana modolai chille yenge. Seller du lekhalaga khongjel du yankhathali adudagi kadomdagino mamana pokpadagi tadaba isayama ngangi. Modolai punna chille chaumalle naitom chikle pikmalle ha modolai. Mayeksu chumbanate aingba nungsit silambadagi sabung tawwa nungsitchu sisilakpagum tawrai. Atiyasu amuba nongi mapaina kupsilaga leirambadagi khudakta nonglik makumukup khikthaba horakle. Nongthi nongmangba ahing haibudu oire. Lambi gi yet oida horiva upal singdu fere nomba haiva humba horakle. Khuthek haivi nujana mangak kethana jagoi sabugum. Kina thaujirakliva inawbagi bulletu lamlong ohum fangwa mapadugi mayai chapchana lepthokre. Inawba mamit khangsingek singi. Maikai suna mangaktu hut leiraga tathak yengi. Engine ngangnavasu honaje adubu yaba kawba leitre. Phagi dagi inawba akiba pokpa henjilai masa pumbada horiba tu singdu chap yunglavani. Siliva nungsitki makhol galoinana upal wapal lengliba makhol amadi nong thili chubagi makhol ahingi tinkangi minglaba khonjel khalubu khuding akiba ngakta ngaire. Inawbudu sor chening chamang samnadre mobile lauthoklaga screen lock hek hangdringai makhuttagi nanthraga koilas mathakta takre. Inawbuna ops tawradawni mobile du fat khungatlaga taha pikhaw namsile aduga bullet tu engine ngangi tan chanabadagi yathore mabu mina tanarakpadawna phawrakpadagi khangthau thawraga amu khangkham khami maya karaga mamit mana chap yunglaga leikhiwa fibamdagi hongdana leikre. Inawbagi mamang oirapna musin muwa masak khangdaba mini laini su khangdaba ma tabli machi sukleng dabugum chatli.
inaubagi mihulgi khongjel adukki matik yankhalai kuina sum yengsilubadagi musin muba adu manakta naksilakpugum phawba horei inaub mamai mamit masa pumba bangbang hek sagali musin muba adu yampak amasu tubli nonglik makum makumna yampak mathaktasu tasinbagi tap tap lawa makholna inaubagi akibagi ihulsu khangen hengalai naksilakli makai masak udabsu helai makhanaudu khrak khrak kangle inauba humang marika nonglik makupka kuina fujinbadagi masa pumbadu chotle wakhala malakpadagi musin muba adugi maithong uba fangnava yenglambadagi inauba musin muba adugi makhong yengba horakle angakpani tungon thoklaga khong ani karaktagi yenglabagada mini laini khangwadu chumne yengba khaktada musin muba si makhong su yaude apaiwa akiwa thawai ma oirami lawai samdu chapling inauba tanja chana nongmamitu khangkha he khaglai apaiwa amuwa akiwa adu mayek sengna uba phanghore adudagi inauba hauna amuktang lauramlaga wakhaldu mangki